Mayambu ahanba maktada Kanglei Leipung Wari Channel gi maikadagi bisok khairakpamna taram noksari ngasi so asengba thokiba wari ama mayamgi mafamda khudol tamjarage haiduna puduna laksari wari asi lithok charapa matamda soikiba langkiwa kaya yarobosu mayamna nungsibiduna ngakpi haiduna ajari aduga amana channel asibu mapung phanbada saruk yabibo ina like amadi subscribe share to biram haiduna ajari subscribe to matamda bell icon to on to biram Matangi wari thagalakpada adu matongi phone da phangnabagi damakta adude wari se hongnaba tawjaraki thogdo singa sidagina sahi manga muki mamangda singba thokiba wari makhakni aisi piklingai dagi horaga leirikti yamna tamjaningi adubu yumgi laita balai rabana maram oiduna isi class ai phaktang tamlaga makha tabadi amata tamdana ima baba gi mating panglaga isi thabak suba satpa horami inaw nupa gi sanupi gasu leirik tambada mating pangnabani haiduna isu Thabai ingkhang suba nomba tawraga aisi leirik makhata na tamdabida yumgi awaba sida mateng panglage hairaga nomadi baba gi imaga da hairami baba ai leirik asi makhata na tamlaragi inaw nupa gi sanupi gasi baba ni oina phajana sembirasi ai di makhata na tamthabasi ngamlaroi ai gi wahang pum namak singaduda baba na kadawba yaurage haiduna ngon thanglami maduda ina baba khangdreda baba Imaga babaga mamita khwaidagi ihan hana uzaba nasanupa ko helahan aisi imu manung asigi waba tariba pumnamak singadu ayingba amata ngamdi aduna isanupiga inaw nupaga si maning makhatamna lairik tamjasanu madugi awat apa pumnamak singadu aikhoi humsanglaga pulap punna thabak suminaraga imung asida toliba paisa pumnamak sing amasung angang sing asina mahima sing tamba matamda changlakadaba paisa pumnamak singadu babagi imaga aiga pulapna Thabai ingkhang suraga makhata na angang ani asi lairik tambada maning makhata mansi miki paisa su singba ngamlani aisu thabak suba yauraklabadi babaga imaga su thabai ingkhang subada ahaloi silaklabani na yengbada yamna nungaiti aduna aisu yauraklagi matam maduda aisi class 11 kaba yaraklaba matamni yamna sauri aduga inaw nupiga isa nupigadi class 6 7 kaba horakpa madugi matamni laita lai rabana maram oiraga babaga imaga do aina haijariba pumnamak sing aduda loina yarakli yaningta asumna babaga imaga si aikhoi ki anakpada nung laingoi kotlaga mafam khudingi thaba du maksatlami nung laingoi asi imaga babaga na turel dagi laingoi pekpa aduga aina mafam khudingi laingoi asi mangarida thaba du maksatlami matawa sumna babaga iga imaga si aikhoi humpla punna thabak suminarapa horakpadagidi migi paisa tolamba pumnamak sing adu tangkha hena disingdopa horakli matam kuina sangna thabak subus horaklabanina adug inaw nupa gi sanupi gasu lairik tamba matamda maring makha tamna paisa do kharam marang kai nai khoisu hana di school fees sengba matamda yamna matha yamna sarambani adubu hojikti aikhoi hum changlaga thabak suba horakpadagidi karisu akaiba mata laikhidre asumna masigi matung tarakpada isu sahi ani mok laislaba matungda isu nupi thijile nupi thirabanina thaba ingkhang suba chapadusu Hana dagi khara makhadi hena thudokna sanapagi damakta isu yamna kan hotna rami usina sinna ima baba khoi humna pulapun hotna minaraba matungda migi maral mathumdi tonba loisilli adubu makhata na thabak adudi adum surami nongmadi numit amada khopum da lengoi thimba sakadabani hairaga aikhoi su order ma phanglami maduda sanapagi damakta aikhoi ga saminariba mangari do aisu hana dagi horaga sing mangi lambi asi amu phaksalak thabani aduna handak mukti tanamna sari haiduna wakhalda su sakki haiduna khalami aina khopumda lengoi thimba sakani haiba pawda daba matamda aigi nupi aduna asumna hairaklami dada khopum chapalambi do gola yamna leibanina accident yamna thoi haiba paw ma sutai aduna sapa matamda khara section sajana sanabo honoko hoi adu budi adum section sajana sakadaba laire adu namu pakhaprane aigi nupi duna su pakhatle haiduna hairaklami maduda aina Karisu hena thudokpa maduda khanjaluno section sajana sakadoribani asi hairaga iginu pieduda themlami asumna mathanginum inni ekhoisu mathanginum aduda lengoi thimba sanabagi damakta ekhoisi semba saba pulap loisilli lengoi du so haplaba matungda thingadoriba mafamdu phawbada ekhoisi sanabagi damakta khongsan ba horakli khopum budi khopumne haibabu mafam jaka adoi khodi kaya thudokpadi hena khanjalupadi tawrudi lengoi thaba salibane haina saliba sisu mafam jaga do phajana mayek singna khangba makti nati lengoi thaga duriba jaga do gi mapu duga phone number painaraga
mafam jaga do hangla hanglaga khoisu satlibani asumna Bishnupurdagi thogapa horakpa matamda isi wakhaldasu laitapam amata khangdabagum tawraklami hanadagi singi lambi asi amuk phakchattabanina haraugadra hairaga isase lepham chapam amata khangdaba laitapam amata khangdaba adugumlaba mataw kayagumba ama tawba horaklami aigi tawoduda maningda tongliba imanaba sawbaga gari thoriba kakaibom sagana kaidawrage hairaga ngonda hanglami maduda aina kaka gari no khangdinga sidi singmana sida tharakpadi sasi khara makhidi tekhat kadra haiduna wakhala sinungaina lakhibani adubu mafam jaga se thokapa horakpada agi sasi karino khangdaba ama laitapam amata khanglamdi karibu thokadabano khangdi isasi laitapam amata khangdi asi haina pawpum namak singado loina tambada imanaba sawbana nasanu ngaitrabara hairaga ingonda hanglami nasanu ngaitragana goli ama dukandagi leiraga sakhisi hairaga aingonda hairami maduda aina isa nungaitaba makti nate adubu sumaina nangkai tawba makti nate kari mo matawna khangdi isasi haifam tawpham amata khangdi asi haina lakpa matamda aikoina thorakliba jaga adu singdagi khara kumtharaga golai khara thektok theksin tawrami maduda jaga adu makta dai khoisi gari do start amata yakidre mafam jaga adu da misu amata tabude aikoina lakpa matamda nungthalgi pung 3:30 tasilaklabani nungthalgi pung 3:30 tasilaklaba haibasi ningtham thagi matamdadi yamna thingjilaklabani aduna khoisu lengwe hapsilingai matamda matamadu ayokhiba khangawdabani mafam jaga sida gari asisu start hoba amata yakidre soi sida mechanic amata leiramgani haibasu thajadi kamaina mataw karam nai khoisi sakadoribanu asi hairaga gari thoriba kaka aduna hairapa matamda aina asumna khumlammi as kaka mafam jaga asisu onthokna sukreda khara makhidi hainaba jaga makreda masigi jaga asi mafam asisu gari pakna sanaba jaga bu mande onthokpagi matawnida asi hairaga laingoi thagadoriba mapu odu daikhoina phone tawraga hanglami nakhoina singba yaba man gari laikadra hairaga adubu aikhoina phone tawriba mapu odusu makhoi anapada gari amata laiti hayan nongan ba phau lairaga ikhoisi singnaba gari koithi thiraga laklagi hauji kidi mafam adu maktada lepa yagadra haiduna ikhoida hanglaklami madudai khoisu tangai phadana mafam jaga adada lepada tarami gari dage ikhoina kumtharaga thawgumba yuba yawbra hairaga check tarami adubu mamnaga mamsilakpane gari thoribai khoisu gari thoba khaktani haijariba semba sabagi wadi pakna haibanati kaka mafam jaga asida lelasi hairibasi sana thaknaba somata leiti anapade dukan su laiba ude kamana tawgadoribano ihe aidi kawu kautholure aigi bag manungda WT ticket ani yawkhibani isingda lupaga ikhoisi ngasigi no misemadi lelasi hayang nongalagoina sakoina sarasi asi haina raga ikhoi homsu namitomadi gari manungda waraba suwana len batarami adubu mafam jaga do yengba matamda isukta suklaga yengbada karigumba amadi itawda dawi aidi wakhalda hindi film gi bhut tamna ba mafam ga malu rabani mafam jaga asisu isukta sui yenglu ba khudimakta mi so amata tabu udi kamana tawgadoribuno sibu aisha hana dagi so horaga pangki da kiba piklingai matamdana bhut ki film amata yengba ngamlaktaba yamna kijarakpa misak ama oina horai aduna mamba hokjilakpa matam asida kaka da ina suna hairami kaka aidi onthongna tankreda mafam jaga se sunaga supani aidi onthongna kijakre tilka mayam asinaga khongbaga aidi onthongna tankreda hindi film daga yawba jaga do onthongna mangkre aina ado hek hairuba matamda laiminariba kaka ga imana badugana nupa onthongna mangkidre hairaka ingonda churup masai ma pisilakle churup masai do thaknai khoi homsu numitumadi lelagi haiduna ai khoi homasi churup masai do phajana thaklaga adum lelami asumna ngahaki matung dai khoisu sai sing lamba horakle haiduna ngasa yawkhiba WT ani adu laukthoktunai khoisu saba horakle madu hek sakhiba isasi khara makhidi kan ba horakle tumlam dai gi matam madu dai khoisi ai gi nupida phone tawraga wari watangi haktang wera basu sanarami madu dai gi nupina mafam jaga da gari yadre lektuna laire hairaga pawk tamba matam dai gi nupido masado kitang pakhatba phawraba mali adubu aina pakhatba phawrunu kari su hena thudokpa ai khoi homne pulap laiminari basi hairaga khumlaba matungda wari watangi haktang dasu sanaraga khoi ani si phone thamna khrei phone thamna khraba matung asida isu wakhalda karigumba khradi khan bahorakli
Pakhatpamsu thoi. Mafam jaga asisu isukta sui. Lepham kanba jaga yamna mali. As khangdreda. Laina tamba marai laksarasani. Asi khalaga isu tumthagi haiduna tawrami. Adubu tumthadringai sida mapan amutanggi thoklugi hairaga isu mapan da thoklami. Aina mapan thoklubadu saurakpa pung mapan makhai taslakpa madugi matamdani. Maduda karino khangdaba ama singi pareng thangba sarugaduda soro hairaga yamna kanna kanagumba amana yamna kanna siangkibagi matawgumna taba horaklami. Kari oirebu sano sina kina laibane ontongna pharak takreda. Asi hairaga isu kitang thona yangna mapan thokpadu loisilaba matungda gari manungda changsilakli. Gari manungda changsilaklaba matungda tumthagi haiduna phana kan honarami. Adubu lamhang tumhangda tumbasi pakpan hekta yade. Lamhang tumhangda tumbadi lairadana phamu onaba phawda isi tumba pakna yadaba mini. Adubu mokhoi ani dudi shuru nairaga sapagi mokholpum namaksinga do amata tadaba makhai nungain hekta setharami. Ai kaktani taribadu. Nungain hekta setharambagi wani ne. Phare aisu tumnaba tawragi. Asi khalaga isu tumthanabani haiduna yamna kan honarami. Adubu tumthabadi pakpa hekta yaramdi. Kari karam tawraga isi lengadabanu. Tumthabasu amata yade. Ngasai thaklamba surubbadusu khara makhadi lauthoklaga aina tumba yabra yengge hairaga surubbadu aisu samlammi. Aduga mathang manang naina adumak singlammi. Aina surubbadu asum thakpa matamda matamadu pung 10 makhai henjalakpa 12 taramdai madugi matamni. Gari gi body thangba sarok haibadi laingoi hapliba jaga aduda kanano khangdaba amana gigit namlaga sapagi matagum ama tawba horaklami. Kainoda sanga singna laklaga mafam asida kakhalaga gigit namlaga satliba sakla. As onthokna hina kidreda. Asi khalaga isu tawriba matopum namak singado karino hairaga wakhaldasu jajat khanba horakle. Masi khakta sunate gari gi body thangba saragoduda ngasai makhai taramba pum namak singado madugi ona tainabada angang anina kakhalaga lengoi pum namak singado sekhairaga sanabagi makholama taba horklami. Lengoi pum namak singado sorok mataida loina sekhaibagi makholgumsu taba horklami. Karinoda tasing namaki tamnariba haibudura hojipu kadaidagi angangno. Asi khalaga leiringaida hui mayam singadasu arapadagi yamna kanna khongbagi makholpum namak singadasu taba horklami. Masi khaktasu natana gari dugi akoiba pum namak singaduda karino khangdaba mi amana handoka hanjinga koisa satuna sanabagi makholpum namak singadasu taba horaklami. Gari gi manung adasu light amata thanba nate. Light halaga tumba hinade hairaga imanabaga kakaga dasu light muthalaga tumlami. Aduna gari gi mamang thangbada sarukta nupi angang ani humna koisa satuna sanaribadu aisu uba horaklami. Madu uruba matamdai gi sasi singnaba asum helaktuna gari manungda thangadoriba light ado aisu thangatuna yenglami. Madu hek thangaluba matamda ngasai makhadi uramba pung namak singado amata ukidre. Oh, kari matawna tariba sibu gari ki light asisu thalabasu amata udaba. Asi khalaga light adasu amuk muthalaga yengba matamda khara laptakna nupi ani ohumna makus hamnaraga salibadu aisu uba horaklami. Madu uruba matamda gi sasi lawai samasi sap yunglaga kari matawna tariba si hairaga wakhaldasu jajat khanba horaklami. Mafam jaga asidi lighting yamna khanba jaga oiba tari. As kinaga kibani tumbagana amata yadabani. Laingoi adusu sorokta loina sakhairamani. Masadagi tariba pum namak singasibu karino. As onthona pharak takreda. Laingoi mayam adasu hayeng nongalaga khungatpa matamda thabak ama oinarani. As onthona tangkreda. Asi khana lairingaida gari gi maning thangba sarogaduda miyoi kharana gari si inbagi matagumna gari se khara sakki haiduna tawba horakle. Tawbadabu gari adu o tharagadi thambani. Adubu sapu yamna kan ilakpagi matagumna gari adu khara sapadongna tawrakle. Aigi wakhalda khalibana gari adu sapu kan ilakpa maludre. Gari adu yuar harakpagi gari adu khara masi lengba malure. Adugadi maning thangba sarogasida miyoi mari mangana murum solaga langbagi makholpum namak singado taba horakle. Madu tarapu matam maduda aigi sasi hanadagi kharanaga kiraga leibaga amuki hena kiba horakle. Aigi hek nakal gi thongnaw adasu plastic na khabani. Maduda kanagumba misa amana
goro goro khotpagi mokhol amasu taba horakle oh asidi tasing namaki tamna ba haibado oiredana tumliba ani asi amutang di hogdok laga yengi asi khanduna isu tumliba imana baga kakaga do hogdok laga yengli aduga waripum namak singado isu mabani da loina tamlaga waripum namak singado su loina khangalli makholpum namak singado su mabani su loina tarabanina tariba makholpum namak singado karino hairaga mabani na amutang di yengsi hairaga haina ba horaklami maduda idi isa se kibe man kibana nabani ona kumtharaga yengloro ngasai makhadege toriba mayamado aidi shasi mapan thokpa phawboda isa se kire asi hairaga mabani ado mapan da thoklaga yenglori mabani hek thokhiba matamda mai asing masuloina raga yengkhibani imana baduga kakagana mapan da thokluraga sanglakpa matamdadi makholi ngasai makhai tabagi wani adubo hojikti karigumba amata ta hogde hairaga mabani na pawk tamlaklami masigi matung tarakpadai khoisu tholiba thodopam namak singado ngakpana kham thengli ahingi matamdo madi aisu sungtum tumlamdi mabani do madi ni haktang tum lurabani na phare aidi ngasai makhadi ki tum latrabani nei sado khara makhadi wa ba haibado oirakle bai kaka ai sha singa sai makhadi ki tum latribani aduna amuktang di shasi ni haktang oirabasu tumgi asi hairaga mabani da ina hairami maduda mabani na su tumtharo nungaina hairaga hairakpanina aisu nungaina tumthare masigi matung tarakpadai khoisi nongalakpaduda ngarang tawkhriba pumnamak singadu lengoi singadu mapanda loina sai thabra haiduna aina yengpa matamda lengoi singadu karigumba amata masi lenglamdi masigi su mathakta aina khwaidiki ngagliba amana garigi mathak thangba sarogaduda kana no khara sabi netlaga sanabagi makholpum namak sing takhibado aisu karino khompham tabra haiduna yengluri adubu karigumba amata khompham taba su thingnaramde asumna numituki ngaklaba thodopum namak singado ai ngasi maksu punsida kawba laiti singmanda sapasisu pakpang hekta yakhidrabani ngi haktangi matung aduda lengoi logya hairamba mapu adu gari singba yaba shaktiman ama puraklaga aikhogi gari adu singduna challi aduga makhoigi jaga adu hek yoba matamda aikhogi gari aduda kari asoiba yawge haiduna makhoina sek toba horakle asumna ngi hakki matung de gari adu su semba saba pum namu luslaba matungda thauba yarakle ngarang ahinda thokhiba thodopum namak singado aikhoina kari karam tawraga mafam jaga adu adugyana tamnaribano hairaga aikhoina hanglami maduda makhoina mafam jaga adu laifam kharasu kanbani hana su mafam jaga aduda khungi miyo sing chapa matamda gari yaraktaba thokpada karino yamna thengnai haiduna haina khibasu yawkhrabani adubai khodi thengnaba maktina tabanina wari pum namak singado asingbara singdabra haibadu khangde hairaga makhoina paw tamlaklami asumna ngi hakki matung dai khoisu gari gi lengoi adu su plap tharaba matungda yumda salasi haiduna gari adu mama leiduna lakle mafam jaga adu lalaga lakpa matamda gi sasi tu sungkhiba khangaude adubu numit adu dai khoida thokriba thenakriba pum namak singado ngasi maksu thengnaribra thoklibra haibadu ai khodi amata khangdre sapa samata yadrabanina masigi makha tarakpada isu singmangi lambi asi pakpan hekta chakhidre khudong thiba karigumbada gari yadaba thoklabadi hanagi matagumna tamnaba khopase thengnaraklabadi aidi isasi leiba ngamloi hairaga makha tarakpada singi lambida pot thinba sapada isi amu hana chakhidre taseng namaki hairabada wari asi samjin sajimba amata nati aigi punsida hakthengana thengnakhibadu channel asigi maikaidagi aisu wari pum namak singado mayamda khangan jabani wari asi matang asida losinjari karigumba wari asi nungai biba taragadi like amadi subscribe share to biram haiduna jari aduga mana adom isada thokpa asengba wari sing laibiragadi aikuna pithok sariba whatsapp number asida thabiraknabani singjari ngasigi oinadi matang asida losinjaragi matangi warida amu hana thengnarasi imalai bakna yai phare